कोविड पॉजिटिव ओइदुना लायेंगलिबा JNIMS की डॉक्टर रिसर्च की फिवम लूरे JNIMS की डॉक्टर सिंगना सेल खाइजिन्नदुना लायेंगबा हौख्रे हौजिक JNIMS हॉस्पिटल दा अना लायेंगी थबक मांगजिल थाना चोंथोक्तुना तौरिबा हेल्थ केयर वर्कर कया कोविड-19 पॉजिटिव ओइदुना हॉस्पिटल असिदा लायेंग चथरे लायेंग चथरिबा सिंगी मनुंगदा JNIMS की सर्जरी डिपार्टमेंट की मखादा लैबा यूरोलॉजी की डॉक्टर रिसर्च की फिवम लूना लैरे ngasisu डॉक्टर असिगी ऑक्सीजन की चांग यामना नेमना लैबदगे पाखत पपोंगनख्रे हाइरे पाउसे असिना फंगबा पाउगी मतुंगिना दे JNIMS हॉस्पिटल के हेल्थ केयर वर्कर कया कोविड नाम पॉजिटिव ओइदुना हॉस्पिटल असिमक्तदा लायेंग चथरिबा सिदा हॉस्पिटल असिगी अथॉरिटी सिंगना थवाई याउना लायेंग चथबिद्रे लायेंग चथरिबा हेल्थ केयर वर्कर सिंग असिगे हिदाक लांगथक चाना थंगनबा पोलम सिंग मसा मसाना पुथोकहल्ले JNIMS की डायरेक्टर के माइकैदगी हौजिक फाउबदा थवा याउना होना बिद्रे हाइरे ओइरिबा फिवम असिदा JNIMS की डॉक्टर सिंगना अरे सेल खाइनदुना हौजिक अना लायेंग चथरिबा हेल्थ केयर वर्कर सिंग असिगे मथौ ताबा हिदाक लांगथक अमदे चाना थंगनबा पोलम सिंग लैदुना यामना कन्ना होटनरी हाइरे पावसिना हाई JNIMS हॉस्पिटल की लैरिबा डॉक्टर नर्स अमदे अतै हेल्थ केयर के मियोय सिंग कोविड-19 पॉजिटिव ओइदुना लायेंग चथरगलिबा सिदा हॉस्पिटल अथॉरिटी ना अना लायेंगी लमदा मिद्यंग संबिद्रबा से अदुकी मतिक पेनद्रे मरम अदुना चीफ मिनिस्टर एन बीरेना हकथेंगना हौजिक हॉस्पिटल असिदा कोविड पॉजिटिव ओइदुना अना लायेंग चथरिबा हेल्थ केयर वर्कर सिंग असिगी फिबम यंगसिनबियु लोइनना पांगबा याबा mateंग पांगबिदुना मखोगी हक्सांग थुना फगलकनबा होनबियु हाइरे मणिपुर स्टेट कोविड-19 की अपडेट ता हौकिबा पुंग कुन मरी की मनुंगदा मियोय 413 कोविड-19 पॉजिटिव कंफर्म ओइरे मियोय 434 डिस्चार्ज तौख्रे अमसुंग मियोय 13 लैखिद्रे स्टेट असिगी अपुनबा पॉजिटिव कंफर्म केस 19,919 सुख्रे लोइनना एक्टिव केस ना 5,919 ने लाइसेट असिदगी फदुना डिस्चार्ज तौख्रबा अपुनबा मसिंगना 19,919 ने लाइसेट असिगा मरी लेनना लैखिदबा स्टेट की अपुनबा मसिंग 5,52 सुख्रे अमदे लाइसेट असिगी रिकवरी रेट चादा 42.3 ने इंडिया दा नोंगमदा मियोय 1,9,9,9 चामगनिफु पॉजिटिव ओइरगा मियोय 1,000 न लैखिद्रे मालेमगी लेबाक 2,000 रोमदा संदोक्तुना मियामना अवाबा मायोंगनरिबा कोविड-19 लाइसेट असिगे सेकेंड वेव के फिबम इंडिया दा नोंगमगी फिबम सोक्सिलकले हौकिबा पुंग 20 असिगी मनुंगदा ख्वाइदगी नौना मियोय 1,9,9,9 चामगनिफु ना कोविड-19 पॉजिटिव ओइदुना मतम असिदा मियोय 1,000 न लैखिद्रे लाइबाग असिगी अपुनबा एक्टिव केस मसिंगना 1,38 का 1,000 होमपु सुख्रे मना मसिंग होम डिलीवर तौनबगी दमक चीफ मिनिस्टर बीरेना मोमा मार्केट एप्स हौदोख्रे ngasi मणिपुर की चीफ मिनिस्टर एन बीरेना तगत तेकपा मना मसिंग फंगहनबगी दमक मोमा मार्केट मोबाइल एप्स हौदोख्रे एप्स असी गूगल प्ले स्टोर दगी अमदि www.momamarket.com दगी डाउनलोड तौबा फंगलगनी हाइरे एप्स असिगी iOS अथुबा मतमदा हौदोकलगनी हाइना फोंदोरकले एप्स असे मणिपुर ऑर्गेनिक मिशन एजेंसी मोमा डिपार्टमेंट ऑफ हॉर्टिकल्चर अमसुंग सोइल कंजर्वेशन मणिपुरना चीफ मिनिस्टर की मिजेंग मखादा कोविड-19 पेंडेमिक की लॉकडाउन लैरिंगाई असंगबा तगत तेकपा मना मसिंग फंगहनबा सेमखिबने मना मसिंग खुदिंगमक मोमागा थबक तौमिनरिबा फार्मर्स प्रोड्यूसर कंपनीज EPC सिंगदगे खोमगतलगा संजेन थोंगदा लेरिबा कोल्ड स्टोरेज अमसुंग वेयर हाउस थमदुना फैसिलिटी सिंग असिगी मखादा मोमाना युम पीगदबनी हाइरे लांगथेल लौमी सिंगना पुथोकपा रवि क्रॉप के मना मसिंग सिंग पट पुमदुना मांगबगी फिबमदा लैरे सरकारना मिजेंग संगहननिंगले थौबाल डिस्ट्रिक्ट की मनुंगसना लैबा लांगथेल के लाइरबा लौमी सिंगना रवि क्रॉप की पुथोकपा मना मसिंग सिंग योनफम लैतबदगे पट पुमदुना मांगबगी फिबमदा लैरे हाइरे हिराम असिदा सरकारना अहेनबा मिजेंग संगहननिंगले लांगथेलदा रवि क्रॉप थादुना मतम की मना मसिंग पुथोकलिबा संजोय कौबा लौमी अमगा पाउसे असिगा टेलीफोन की खुथांगदा पाउ फाउनबदा हौजिक लांगथेलदा मफम अदुगी लौमी सिंगना चाउराकना लौ परी सनिरोमदा रवि क्रॉप के माइरेन खोंद्रुम सेबोट अमदे तरबूज याउना थारे हाइरिबा मना मसिंग असे मपुंग मरै फारक्तुना योनबगी मतम ओइरे योनबसु हौरे हौकिबा चही 12-13 रोम असे लांगथेलदा लैरिबा लौमी सिंगना मतम की मना मसिंग थादुना मदुदगी पुथोरकपा पोथोक सिंग अदु ख्वाइरंबल कैथेल याउना तोंगान बा कैथेल सिंगदा योनदुना लाखिबने
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯀꯩꯊꯦꯜ ꯄꯨꯝꯕ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯔ ꯍꯟꯊꯈꯤꯕꯅ ꯀꯣꯝꯊꯣꯛꯄ ꯃꯇꯝꯗ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯌꯣꯟꯕꯒꯤ ꯇꯥꯟꯖꯥ ꯈꯔ ꯐꯪꯈꯤ꯫ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯅ ꯃꯅꯥ-ꯃꯁꯤꯡ ꯊꯥꯕꯒꯤ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯈꯔ ꯃꯈꯩꯗꯤ ꯍꯟꯖꯤꯟꯕ ꯉꯝꯈꯤ꯫ ꯍꯧꯖꯤꯛ ꯂꯥꯡꯉꯊꯦꯜꯒꯤ ꯃꯤꯌꯥꯝꯅ ꯂꯧ ꯄꯔꯤ 200ꯔꯣꯝꯗ ꯊꯥꯕ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯈꯣꯡꯗ꯭ꯔꯨꯝ, ꯃꯥꯏꯔꯦꯟ, ꯇꯔꯕꯨꯖ ꯑꯃꯗꯤ ꯁꯦꯕꯣꯠꯅꯆꯤꯡꯕꯅꯤ꯫ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯃꯜ ꯑꯁꯤ ꯕꯣꯔꯥ ꯑꯃꯗ ꯂꯨꯄꯥ 400 ꯄꯤꯔꯤ, ꯆꯟꯕꯅ ꯈꯣꯡꯗ꯭ꯔꯨꯝ ꯃꯁꯤꯡ 90-50ꯔꯣꯝꯅꯤ꯫ ꯃꯥꯏꯔꯦꯟꯅ ꯕꯣꯔꯥ ꯑꯃꯗ ꯂꯨꯄꯥ 800ꯅꯤ, ꯆꯟꯕꯅ ꯃꯥꯏꯔꯦꯟ ꯃꯁꯤꯡ 60ꯔꯣꯝ ꯆꯜꯂꯤ꯫ ꯑꯗꯨꯒ ꯇꯔꯕꯨꯖꯅ ꯀꯦꯖꯤꯗ ꯂꯨꯄꯥ 10ꯗꯒꯤ 12 ꯐꯥꯎꯕ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯅ ꯍꯦꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯅꯠꯇꯅ ꯍꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯈꯔ ꯈꯔ ꯌꯣꯟꯕꯁꯨ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯗꯤ ꯇꯔꯕꯨꯖ ꯑꯁꯤ ꯍꯦꯛꯂꯕ ꯃꯇꯨꯡ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯗꯦ, ꯃꯁꯥ ꯃꯊꯟꯇ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯉꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯕꯨ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯈꯠꯀꯅꯤ ꯈꯜꯂꯝꯕ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯃꯥꯡꯗꯅꯕ ꯊꯧꯔꯥꯡ ꯁꯤꯟꯕꯤꯅꯕ ꯔꯨꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯊꯤꯡꯉꯦꯜ ꯂꯩꯀꯥꯏ, RDO, ꯂꯥꯡꯉꯊꯦꯜ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ PM ꯀꯤꯁꯥꯟ ꯁ꯭ꯀꯤꯝꯒꯤ 9ꯁꯨꯕ ꯏꯟꯁꯇꯣꯜꯃꯦꯟꯠ ꯊꯥꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯤꯁꯥꯟ ꯁꯃꯥꯟ ꯅꯤꯙꯤ PM ꯀꯤꯁꯥꯟ ꯁ꯭ꯀꯤꯝꯒꯤ 9ꯁꯨꯕ ꯏꯟꯁꯇꯣꯜꯃꯦꯟꯠ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯁꯤꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 10,000 ꯂꯧꯃꯤ ꯀ꯭ꯔꯣꯔ 9,50,00,000ꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯆꯪꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯃꯠꯇꯗ ꯂꯧꯃꯤꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯄꯤꯕ ꯂꯩꯉꯥꯛꯀꯤ ꯁꯦꯟꯐꯝꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯕꯨ ꯑꯇꯣꯞꯄ ꯃꯑꯣꯡꯒꯤ ꯂꯧꯎ ꯄꯊꯥꯞ ꯍꯥꯏꯕꯗꯤ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯅꯆꯤꯡꯕ ꯇꯧꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯂꯧꯎ ꯄꯊꯥꯞ ꯑꯁꯤ ꯁꯦꯜ ꯏꯆꯪ ꯆꯪꯗꯦ, ꯃꯁꯤꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤꯅ ꯍꯛꯆꯥꯡ ꯐꯍꯜꯂꯤ ꯑꯃꯁꯨꯡ ꯁꯦꯟꯗꯣꯡ ꯂꯩꯍꯜꯂꯤ꯫ ꯂꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯔꯨꯑꯣꯏꯅ ꯄꯟꯖꯥꯕꯀꯤ ꯂꯧꯃꯤꯁꯤꯡꯅ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯄꯦꯟꯖꯩ, ꯑꯩꯅ ꯂꯧꯃꯤ ꯀꯌꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨ ꯊꯦꯡꯅꯩ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯃꯥꯎꯟꯠ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯈꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯝꯂꯦꯟ ꯀꯌꯥꯕꯨ ꯂꯧꯕꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯀꯥꯟꯅꯔꯕ ꯂꯝ ꯑꯣꯏꯍꯟꯈꯤꯕ ꯂꯧꯃꯤꯁꯤꯡꯕꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯒꯠꯈꯤ꯫ US ꯇ ꯚꯦꯛꯁꯤꯅꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯀꯥꯞꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯛꯁ ꯎꯞꯇꯕ ꯌꯥꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯟꯇꯔꯁ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯑꯦꯟड ꯄ꯭ꯔꯤꯚꯦꯟꯁꯟ CDCꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯃꯦꯔꯤꯀꯟꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯚꯦꯛꯁꯤꯟ ꯐꯨꯜ ꯀꯥꯞꯈ꯭ꯔꯕ ꯃꯤ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯏꯟꯗꯣꯔ ꯑꯃꯁꯨꯡ ꯑꯥꯎꯠꯗꯣꯔ ꯑꯅꯤꯃꯛꯇ ꯃꯥꯛꯁ ꯎꯞꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯃꯂꯥ ꯍꯥꯔꯤꯁ ꯌꯥꯎꯅ ꯔꯣꯖ ꯒꯥꯔꯗꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯃꯗꯤ ꯂꯨꯔꯕ ꯀꯣꯚꯤꯗ-19 ꯑꯁꯤ ꯚꯦꯛꯁꯤꯅꯦꯁꯟ ꯈꯛꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯛꯄ ꯍꯦꯟꯒꯠꯂꯛꯂꯤ꯫